Simpson ko ba cartoon show amalay masih pawi prithvi da worldwide ta madugi show sing adu da tung do kadaba future gi wafam khara da theme oiraga video kaya puthok I hai amasung ngasi faw da 43 times makoina future gi wafam thamba hai ba se chumkhre hairi 2023 da Atlantic Ocean da Titanic yengbu kumthaki ba submersible submarine ma kai duna si ki bodo madugi case ado thoktringai Simpson cartoon asina hana show saraga utkhre hai so mayam gi wahang di Simpson the future da thok the wasing karamne predict bano well 2023 di haukre 2024 gi karigumba waka leibra makoin haiba oirakpa aba yes kharadi lei hairi video sida madu kari no haipet tang purmaktina te ama ni tang share taw jaga adom na geopolitics ta interest leibirabadi khangani 2024 gi election America gi asida Donald Trump amukan president oina ba yamna kanna lagna rakhi but marak sida magi mathakta mana hana tawkibo pham kaya case pukalaktuna magi mathakta case file torga court ta pukatlaga bichar wire gi thabak kaya chathakre chathari aduga America gi court amana di Donald Trump election lep yaroi so haiki but masigi mangda Donald Trump na election gambagi tanja se masida Simpson cartoon asina predict tawki adi masigi matangda chahi kaya mamangda Trump na president oibagi amasung 2024 dasu Trump hanna president oina lakani sini but hawjiki position di yenglurabadi mahak president oigani haibigi phibam di ude but Simpson gi prediction matungina di oi haina hai yengla haibutini time ni kari purakpa Trump laktori bra or not aduga anisu prediction ama Simpson haiba show da AI artificial intelligence ki matang da hai ki hairi Jai khara mangda Elon Musk ta AI natraga artificial intelligence ki matang da hangba matam do mana haiki AI harise ekhoi gi kok ta gi hena danger ni means ekhoi gi wakal da gi hena wangi bera gi pot ni sin masigi ofam se social media da fajana naina ki bat matam du da AI se karino miam da fajana khangnaram de 1994 da Simpson na episode ama pudoraki madu da AI gi company ki Disneyland ama utkhi madu gi mafam du da only robot khakta thabak sui madu gi robot sing ado suddenly out of control oiki amasung amana amabu hat pahoraki masina takpudi AI chawkhalakpagi matungina mi sinarakani haibadi nataba but AI na yamna hena chawkhalakpana future the danger khardi lakadaba lai haiba takpa Simpson 23rd season gi episode 13 ta utki Homer Simpson ko ba character asina magi job ase tatkirami maludi magi company gi boss aduna magi mahutta robot use tawki thabak hapki robot oina aduna masi seriously low yabwani future the me job phang da yai haurik su yengu chat gpt google bard kumba thorak padaki worldwide ta job ase tung da mi sing phang darak loi haibaki akan buwa discussion taw darak labani aduna 2024 dagi mi gi thabak chat pagi high chance leire amasung japan amadi south korea da haukhre hairi maramdi mapam som da hotel ke ada mi gi mahutta robot waiter use to hokre amasung aikhoiram do oirak loi haiba leite umsuba prediction amana Simpson ki episode amada character sing do digital food chabu makhoi gi mitta mamaida makhalamagi khutnai upli aduga machinda wire hapli aduga wire adugi chana pochari masikari takli bono haibe sikhangbu do wire dagi chaba thakpa but 2024 da masi possible oibe ke mong da lakle hai mi kayana masida experiment tawkhre amasung success su uba phangkhre sini means khut yaudana chaba thakpa chinda inbagi technology thorak tori prakarino aduga angakpa amana chahi kaya mangda mina khanarami America da karam matam da female president oirakani lakani haiduna but Simpson gi matungina masi lakliba chahi sing asida suksoi choidan oirani sini Simpson gi part to the future ko ba episode ta utki hairi Lisa ko bi character ama America gi ahan president oiki mana fictional haibdi fictional president Trump ki matam da financial problem oikibuto America gi madu fix tawbagi damak tax hengat han aduna Simpson gi matungina America da lakadabi chahi singda nupine president oik pase masi high chance ta oibi yana laisini aduga kaglup aman hairi Kamala Harris na vice president oiriba asigi prediction su oibi aisini Simpson na toriba maramdi Simpson da Lisa dona set ichariba amadi mangakta hap liba necklace kado Kamala Harris na amuk hap ke bagi chap mana isini aduna Simpson gi prediction da America gi economic collapse oibigi wafam amasu palli masigi wafam sidi ngasi chumba ure America handak sen putre haibigi pau thokre makoina Russia Ukraine da help toriba handak na Israel da help torik liba mayamase unnecessarily makoi gi paisa do makoi country gi paisa do miram da land da kharcha tawrini aduna masida American kaya pen banate
Simpson की prediction amada Bharat ke related wafam yawri yamna danger oiba masi prediction amani madudi cartoon episode aduda Pakistan India war taunei amasung Pakistan da India na nuclear bomb thataki masidagi cartoon sida world gi map utli aduda Pakistan ki entire mafam ase samudra da on ki so masina takpudi Pakistan India khatnarabadi tumlani haibani but who wants war tawbagi di India Pakistan thina khraponi manungda hauna khrabadi yamna berak lakani haiba takpani hojik leibak ani sigi marakta war oibaki wadi leiti but Simpson gi prediction gi matungina Pakistan se map tagi out oikre amasung masi osin da onthokre war oirabadi oikini haiba takpani oini oiroi tamngam bonte heyeng kari oini so Simpson gi prediction interesting oiba yamna nungai nungai ba yamna akibi yauri adubu makoina prediction singse karai dagi tawrino kanglup amana masi Illuminati ke related oiba wafam kaya makoini use tawri hairi Illuminati se yam secret agency ni ko duga Simpson gi makok to cartoon ki company se makok Illuminati oiribra kana khangi makoina manung gi oiba wasa Illuminati is something satanist ritual da bari lai no kanglu ne makoi se future da kari oini haibase hyper study to ba satan ga loina na satan gi thawai ga loina na aduna makoina ma dagi khara khara capture to boira mane khalle so thanks for watching.